Christian lining satpasingi seng leba Christmas kumaina lakpada yaifa paojel pijari haina ngasi AMSU na thadorokpa cherol amada hairi cherol aduda malemda khundari ba tongan ba kanglu furp singi manungda lining ama oiba Christian lining satpai chilinau singi seng leba Christmas numina lakpada the All Manipur Students Union AMSU na lamdam masida khundaminariba yalau furup khudingmak maroina Christian lining chatpai chilinau singi mafamda yaifa paojel pijari seng leba numit asina lakpada lamdam ashi ing tappa chawkhat lamzelda khumang chawshinba furup masalgi marakta nungsinabagi ichal hangatba punna hengminanaba punna chawkhatminabagi wakhalon sechin hanba oirasunu malem shin thungna pangthokliba numit asida mioi pokta pokiba athoiba Jesus Christ na takpiramba phaba pongtak kaya mioi bana khunda laitariba malem asi ing tappa hana sunaba laitaba malem ama oinaba mioi bana ngapi hebagi gun senba ngamnaba takpiramba poktak kaya na hongna ningsing minaduna amana magi mateng pangminaduna lairaba leitaba lamdam ama oirasunu malemda soba lining ama oiba Christianity na tambiramba isorgi yathang kaya miyoibana induna hena nungshi chanaba khunai ama oirasunu madi tongan ba lining chatliba miyamnasu Christianity bu ikai khumnaba utpiduna pangthokadawriba kumai asi hena sawa Christmas kumai ama oirasunu chatliba chahi asina loiramdai anobu sahina laklamdai asida pangthokadawriba senglaba kumai asina lakpada lamdam masida khundaminariba yalau purup khudingmak nungshi chanana machin mana ama oibagi mari hena chachinduna tangdulai taba lamdam ama oirasunu haina yaifa paojel piri hairi